ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯧ ꯄꯔꯤ 18,000 ꯂꯣꯝ ꯂꯩꯀ꯭ꯔꯛ ꯆꯠꯂꯦ꯫ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡ ꯆꯍꯤꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯄ꯭ꯔꯤ ꯃꯣꯟꯁꯟꯒꯤ ꯅꯣꯡ ꯃꯇꯝꯗ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯨꯈꯤ ꯍꯥꯏꯔꯒꯁꯨ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯥꯎꯔꯥꯛꯅ ꯂꯧ ꯄꯔꯤ 18,000 ꯂꯣꯝꯗꯤ ꯂꯧ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯅꯣꯡ ꯆꯨꯕ ꯂꯦꯞꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯡꯁꯥ ꯀꯟꯅ ꯁꯥꯒꯠꯂꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯂꯧꯕꯨꯛꯁꯤꯡ ꯑꯁꯤ ꯂꯩꯀ꯭ꯔꯛ ꯆꯠꯄ ꯌꯥꯎꯔꯛꯄꯗꯒꯤ ꯃꯃꯥꯡ ꯆꯍꯤꯒꯨꯝꯅ ꯍꯟꯗꯛꯁꯨ ꯂꯧ ꯁꯤꯡꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯧꯃꯤꯁꯤꯡꯗ ꯄꯣꯛꯅꯔꯦ꯫ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯧ ꯄꯔꯤ 18,000 ꯂꯣꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯅꯨꯃꯤꯠ 10ꯅꯤꯔꯣꯝ ꯅꯣꯡ ꯆꯨꯔꯛꯂꯕꯗꯤ ꯁꯦꯜ ꯑꯃꯁꯨꯡ ꯃꯇꯝ ꯆꯪꯅ ꯂꯧ ꯄꯥꯟꯕ ꯍꯧꯔꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤꯒꯤ ꯂꯧꯁꯤꯡ ꯀꯪꯗꯨꯅ ꯁꯤꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯂꯝꯂꯥꯏ ꯑꯦꯁꯂꯦꯝꯕꯤꯛ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯅꯣꯉꯥꯗꯥ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯂꯧꯃꯤ ꯌꯨꯝꯅꯥꯝ ꯕꯤꯃꯣꯜ ꯃꯩꯇꯩꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁ 89 ꯊꯦꯡꯅꯕꯗꯒꯤ ꯑꯦꯛꯇꯤꯚ ꯀꯦꯁ 794 ꯁꯨꯔꯕꯁꯨ ꯁꯤꯕ ꯌꯥꯎꯈꯤꯗꯦ꯫ ꯀ꯭ꯂꯥꯁ 7 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯐꯤꯖꯤꯀꯦꯜ ꯀ꯭ꯂꯥꯁ ꯑꯥꯒꯁ 7 ꯐꯥꯎꯕ ꯄꯥꯡꯊꯣꯛꯈꯤꯔꯣꯏ꯫ ꯅꯨꯄꯤꯃꯆꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯇꯦꯝꯁꯤꯡꯅꯔꯝꯕꯒꯤ ꯃꯇꯥꯡꯗ ꯀꯃꯤꯁꯟꯅ ꯆꯦꯟꯅꯕꯁꯤꯡ ꯐꯥꯒꯠꯅꯕ ꯄꯨꯂꯤꯁꯇ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯝꯃꯤꯁꯟ ꯑꯦꯛꯀꯤ ꯆꯦꯌꯔꯄꯔꯁꯟ ꯈꯥꯏꯗꯦꯝ ꯃꯅꯤ ꯀꯔꯥꯝꯅ ꯉꯁꯤ ꯂꯧꯈꯠꯈꯤꯕ ꯀꯦꯁ ꯑꯃꯒꯤ ꯄ꯭ꯔꯣꯁꯤꯗꯤꯡꯗ ꯊꯥ ꯑꯁꯤꯒꯤ 8ꯇ ꯅꯨꯄꯤꯃꯆꯥ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯡꯅꯔꯝꯕꯅꯤ ꯍꯥꯏꯕ ꯁꯣꯔꯥ ꯀꯩꯊꯦꯜꯗꯒꯤ ꯑꯖꯥꯗ ꯈꯥꯟ ꯆꯍꯤ 58 ꯑꯄꯣꯛꯄ ꯌꯥꯏꯃ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯐꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯂꯣꯒꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯁꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ NRC ꯑꯞꯗꯦꯠ ꯇꯧꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯋꯥꯔꯦꯞ ꯂꯧꯕꯤꯌꯨ꯫ ꯊꯥ ꯑꯁꯤꯒꯤ 15ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯣꯡꯖꯨ ꯃꯤꯐꯝꯗ ꯃꯅꯤꯄꯨꯔꯒꯤ ꯀꯣꯔꯠ ꯑꯣꯐ ꯕꯦꯖ ꯏꯌꯔ ꯑꯃ ꯁꯦꯝꯗꯨꯅ NRC ꯑꯞꯗꯦꯠ ꯇꯧꯗꯨꯅ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯈꯪꯗꯣꯛꯂꯒ ꯃꯈꯥ ꯇꯥꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕ ꯍꯥꯎꯁꯇ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯇ ꯊꯥꯒꯗꯕꯅꯤ ꯍꯥꯏꯕ ꯀꯣꯔꯀꯣꯃꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ UNC ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯑꯅꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯉꯁꯤꯒꯤꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯪꯍꯟꯖꯕ ꯂꯣꯏꯁꯤꯟꯖꯔꯦ꯫